Chahi asigi February 12 Phaobagi Manungda recognized Toudaba school sing Makha Tana Hangba Yararoi haina Federal Students Organization Kangleipak Fesok President Ronald Kenedy Longjam na khanghallakli Kakwada Labor Fesok office da pangthokpa paugi mi phamamda wafamasi phongdok laduna Ronald Kenedy Makha Tana hai Mamang Chahidagi hauna recognize Toudaba school sing kumjali singani kunmari gi session dagi Toudana ba mamang da khangan khiba lekhrabani Hiramasi batang da boss mamsung concept na sumathau taba thabak thoram sing paikhat piu loidana school gi akoi bida laiba club sing na su school sing adu recognize tawbra tawdabra haibadu yang sin biu mama mapa aiba sing na su macha sing na tamliba school sing adu recognize tawbra tawdabra haibadu kupna thigat piu school authority na Fesok na thamliba wafam masing ngak na satrabadi maduda tholpa aphaphate ki teksak kumba masa masana pugadabani hain makna phongdoki Adak lakadriba 2024 session asidagi Makha Tana unrecognized school sing amta Manipura Laiba Yararoi Makha Tana masida lamentuyentuna school sing asi Laiba taragadi akona Fesokna lakalakpa action sinda masam sanam yajagadem akoigi school sing lairiba school sing aduda lairiba akoigi laikai gi club sing nasu makoi gi manak tuda lairiba school sing asi recognize tawrabra tawdriba haiba su kumda yang haningi haina Fesok ki market disu thamjage aduga mama pa oiba singnasu macha singna tamgadriba mahiloisang sing adu recognize tawrabra natraga tawdriba haiba kumda yengsanjaraga tamgadriba macha singna tamgadriba mahiloisang sing adu da fajana gyanta na thabiu masi nataduna hekta school ama linkale aduna school mag infrastructure yenga recognize tawba tawdaba na thida bida school adu da macha sing tamalorga hayeng kai gumba fatanungda adi chahi akoina kaigumba hantaki session asida akoina thingakpasida mokaigi chahi mangba khotba adu drop out laagadi masam sana daita pujagadamne base akoi Fesok ki market digi thamjage